ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯖꯀꯨꯒꯤ ꯚꯨꯠ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯖꯀꯨꯒꯤ ꯚꯨꯠ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯣꯃꯣꯗꯨ ꯄꯔꯞ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯛ ꯌꯦꯠ ꯇꯨꯡꯃꯥꯡ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯐꯨꯔꯤꯠꯈꯥꯎ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯌꯨꯝ ꯑꯃ ꯄꯥꯏꯔꯒ ꯃꯍꯥꯛ ꯒꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯁꯠ ꯆꯪꯁꯤꯜꯂꯛꯏ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯕꯗ ꯃꯣꯃꯣ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯤ ꯑꯗꯨꯒ ꯀꯧꯔꯤ ꯖꯀꯨ ꯍꯩ ꯖꯀꯨ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯨꯗ ꯖꯀꯨꯗꯣ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯣꯃꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯏꯁꯤꯅ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯣꯠꯇꯨ ꯄꯣꯔꯛꯏꯃꯤ ꯑꯁ ꯀꯔꯤꯅꯣ ꯄꯣꯔꯛꯑꯕꯣ ꯅꯣꯕꯥꯞꯂꯣ ꯍꯩ ꯅꯠꯇꯦ ꯂꯣ ꯅꯣꯏ ꯏꯃꯥ ꯍꯣꯏꯗꯤ ꯑꯁ ꯀꯩꯊꯦꯜꯗꯩ ꯍꯜꯂꯛꯇ꯭ꯔꯤꯗ ꯑꯩ ꯅꯄꯥꯗꯤ ꯈꯨꯟꯒꯤ ꯂꯧꯀꯣꯟ ꯆꯠꯈ꯭ꯔꯤꯃꯤ ꯍꯜꯂꯛꯇ꯭ꯔꯤꯃꯤ ꯍꯣꯔꯦꯟ ꯄꯨꯡ 9 ꯍꯜꯂꯛꯀꯅꯤ ꯆꯥꯛ ꯍꯦꯛ ꯆꯥꯏꯌꯦ ꯁꯦ ꯎꯔꯕꯣ ꯅꯪꯒꯤꯗꯨ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥ ꯍꯣꯏꯒꯤ ꯉꯁꯥꯏ ꯄꯣꯔꯛꯄ ꯑꯗꯨꯗ ꯑꯩꯅ ꯇꯨꯃꯤꯟꯅ ꯈꯔ ꯂꯨꯠ ꯇꯧꯍꯧꯕꯅꯤꯗ ꯑꯩ ꯂꯥꯎꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯣꯃꯣ ꯑꯃꯗꯤ ꯖꯀꯨ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯣꯃꯣꯅ ꯑꯗꯣ ꯁꯤ ꯀꯃꯥꯏ ꯇꯧꯁꯦꯕ ꯖꯀꯨꯅ ꯈꯨꯝꯃꯤ ꯀꯃꯥꯏ ꯇꯧꯕ ꯑꯩꯕꯨ ꯍꯧꯔꯗꯧꯅꯤ ꯀꯩꯅꯣ ꯑꯗꯣ ꯃꯩꯗꯤ ꯈꯔ ꯆꯠꯂꯦ ꯍꯥꯏꯕꯅꯤꯍꯦ ꯑꯗꯨ ꯅꯪ ꯈꯔ ꯌꯦꯡ ꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯃꯣꯅ ꯄꯣꯔꯛꯂꯤꯕ ꯌꯨ ꯃꯌꯣꯞ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯀꯗꯥꯏꯗꯒꯤꯅꯣ ꯒꯤꯂꯥꯁ ꯊꯤꯕ ꯍꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯀꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯊꯨꯝꯌꯥꯛꯄꯤ ꯑꯗꯨ ꯈꯔ ꯂꯧꯔꯕ ꯃꯇꯨꯡ ꯄꯨꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯁꯦꯁ ꯄꯦꯂꯦꯠꯇꯒ ꯊꯨꯝꯌꯥꯛꯄꯤ ꯃꯀꯛ ꯑꯃꯅꯤ ꯑꯗꯒꯤ ꯒꯤꯂꯥꯁ ꯑꯃꯒ ꯆꯦꯔꯪ ꯃꯌꯣꯝ ꯃꯆꯥꯁꯤꯡꯒ ꯂꯩꯕꯁꯤꯗꯤ ꯄꯣꯠꯇꯤ ꯐꯖꯅ ꯃꯥꯜꯂꯦꯍꯦ ꯍꯩ ꯀꯟꯅ ꯉꯥꯡꯒꯗꯨꯅꯦ ꯌꯨꯂꯣꯟ ꯀꯩꯔꯣꯟꯅꯕ ꯇꯥꯔꯒ ꯏꯕꯥꯅꯤꯁꯤ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤꯅꯦ ꯁꯦ ꯁꯠ ꯇꯧꯁꯤ ꯃꯇꯝ ꯐꯠꯇꯦ ꯅꯨꯡ ꯂꯥꯛꯀꯅꯤ ꯀꯅꯥꯅ ꯈꯪꯅꯤ ꯑꯉꯥꯡ ꯊꯪꯁꯤꯗ ꯂꯤꯛꯂꯤ ꯌꯥꯜꯂꯒ ꯆꯠꯂꯦꯒ ꯑꯗꯨꯗꯤ ꯐꯖꯗꯦ ꯋꯥ ꯅꯪꯀꯣ ꯌꯥꯝ ꯊꯛꯀꯅꯨ ꯑꯍꯥꯟꯕ ꯊꯛꯄꯅꯤꯅꯀꯣ ꯑꯩꯈꯣই ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯗꯅꯅꯦ ꯌꯨꯡꯉ ꯂꯩꯅꯦꯕ ꯃꯣꯃꯣꯅ ꯍꯩꯅ ꯋꯥ ꯑꯗꯨ ꯉꯥꯡꯂꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯀꯨꯅ ꯌꯥꯔꯁꯦ ꯅꯪ ꯍꯥꯟꯅ ꯊꯛꯑꯣ ꯃꯣꯃꯣꯅ ꯀꯗꯥꯏꯗꯒꯤ ꯋꯥꯅꯣꯗ ꯅꯪ ꯍꯥꯟꯅ ꯊꯛꯀꯗꯕꯅꯤ ꯅꯪꯅ ꯊꯛꯅꯤꯡꯉꯦꯗꯅ ꯄꯨꯔꯩ ꯅꯠꯇ꯭ꯔꯣꯁꯦ ꯍꯣꯏꯁꯦ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯔꯒ ꯅꯪ ꯁꯤꯗꯤ ꯇꯞꯅ ꯉꯥꯡꯅꯁꯦ ꯍꯥꯏꯔꯒ ꯄꯦꯡꯒꯨꯟ ꯃꯨꯍꯧꯕꯤꯗꯣ ꯇꯧꯔꯦꯅꯦ ꯑꯗꯣ ꯊꯛꯒꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯀꯨꯗꯣ ꯒꯤꯂꯥꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯌꯨ ꯑꯗꯣ ꯁꯠ ꯊꯛꯆꯜꯂꯤ ꯖꯀꯨꯗꯣ ꯃꯃꯤꯠ ꯃꯅꯥꯒꯗꯨ ꯁꯨꯒꯠꯇꯅ ꯄꯤꯁꯨꯝ ꯑꯅꯤꯒꯗꯣ ꯅꯛꯁꯟꯅꯔꯒ ꯁꯨꯒꯠꯂꯒ ꯃꯣꯃꯣꯗ ꯌꯦꯡꯉꯤ ꯃꯣꯃꯣꯅ ꯑꯁ ꯌꯦꯡꯍꯩꯗ꯭ꯔꯦꯍꯦ ꯖꯀꯨꯅ ꯑꯁ ꯁꯤꯗꯤ ꯌꯥꯝ ꯈꯥꯏꯍꯦ ꯀꯩꯅꯣ ꯁꯥꯕ꯭ꯔꯥ ꯂꯦꯡꯕ꯭ꯔꯥ ꯑꯃꯁꯨ ꯇꯧꯔꯤꯌꯦ ꯍꯩ ꯑꯗꯨꯗꯕꯨ ꯇꯧꯖꯒꯦꯗꯅ ꯃꯤ ꯊꯛꯏ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯕꯨ ꯍꯥꯏꯅꯩꯗꯨꯅꯤ ꯉꯥꯏꯍꯥꯛꯇꯪ ꯁꯨꯒꯠꯂꯨꯁꯤꯗꯅ ꯍꯥꯏꯗꯅ ꯌꯥꯁꯦ ꯑꯩꯒꯤ ꯇꯔꯟ ꯑꯃꯨꯛ ꯇꯥꯔꯛꯑꯃꯅꯤ ꯌꯥꯝ ꯁꯥꯕ꯭ꯔꯕ ꯑꯁ ꯏꯕꯨꯡꯉꯣ ꯁꯥꯕꯒꯤ ꯋꯥꯗꯤꯅꯦꯀꯣ ꯂꯥꯕꯥꯅꯤꯍꯦ ꯅꯪꯕꯨ ꯂꯕꯥꯒꯗꯨꯕꯨ ꯌꯣꯠꯂꯨꯔꯕ꯭ꯔꯣ ꯑꯁ ꯊꯛꯑꯣ ꯌꯥꯔꯦꯁꯦ ꯍꯣꯏꯅꯦ ꯊꯛꯄꯨꯗꯤ ꯊꯛꯀꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯣꯃꯣꯗꯨꯁꯨ ꯒꯤꯂꯥꯁ ꯑꯗꯨꯃ ꯊꯛꯆꯜꯂꯤ ꯑꯗꯨꯗꯨꯒ ꯃꯣꯃꯣꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯁꯨꯒꯠꯇꯨꯅ ꯈꯥꯡꯉꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯦꯡꯉꯒ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ ꯑꯁꯨꯝꯅ ꯄꯣꯔꯛꯂꯤꯕ ꯌꯨ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯣꯏꯅꯃꯛ ꯊꯛꯇꯣꯛꯂꯤ ꯌꯨ ꯑꯗꯨ ꯊꯛꯄ ꯂꯣꯏꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯁꯥ ꯄꯥꯅꯔꯛꯇꯨꯅ ꯄꯪꯅꯣꯛꯇ ꯅꯣꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯋꯥ ꯀꯟꯅ ꯉꯥꯡꯕ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯖꯀꯨꯒꯤ ꯃꯃꯥꯗꯣ ꯀꯩꯊꯦꯜ ꯊꯣꯛ ꯍꯦꯛ ꯍꯜꯂꯛꯂꯤ ꯖꯀꯨꯒꯤ ꯃꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄ ꯑꯗꯨꯗ ꯖꯀꯨꯅ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯏꯃꯥꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯂꯝ ꯆꯩꯂꯝꯁꯤꯡ ꯑꯗꯨ ꯃꯅꯤꯡꯂꯣꯝꯗ ꯄꯨꯗꯨꯅ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣ ꯍꯥꯏꯔꯪ ꯊꯣꯔꯛꯂꯤ ꯁꯣꯝꯗꯅ ꯖꯀꯨꯒꯤ ꯃꯃꯥꯅ
ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯩꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯁꯣꯝꯗꯅ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣꯗꯣ ꯖꯀꯨ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯨꯝ ꯂꯥꯛꯂꯒ ꯃꯅꯤꯡꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯩꯔꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯔꯛ ꯑꯗꯨꯒꯤ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯖꯒꯥ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯂꯒ ꯅꯣꯛꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯒꯤꯂꯥꯁꯁꯤꯒ ꯄꯦꯠꯁꯤꯒꯗꯤ ꯑꯩꯅ ꯄꯥꯏꯔꯛꯑꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯃꯣꯅ ꯃꯗꯨ ꯌꯣꯟꯊꯣꯛꯑꯒ ꯑꯃꯨꯛ ꯊꯛꯅꯅꯕ ꯃꯤꯁꯨ ꯃꯥꯟꯖꯥꯡ ꯀꯥꯏꯔꯒ ꯌꯥꯝ ꯊꯛꯅꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯗꯣ ꯄꯪꯅꯣꯛꯇ ꯅꯣꯛꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯣꯕꯤꯟ ꯃꯍꯥꯛꯁꯨ ꯏꯁꯩ ꯀꯪꯒꯗꯅ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯕꯒꯤ ꯄꯔꯞ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯑꯉꯥꯡ ꯑꯅꯤꯈꯛꯅ ꯉꯔꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨ ꯇꯥꯔꯕꯗ ꯅꯣꯕꯤꯟꯅ ꯂꯩꯔꯛ ꯃꯆꯥꯁꯤꯗꯤ ꯕꯨꯠ ꯊꯣꯛꯑꯦꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯤ ꯄꯨꯡꯀꯛ ꯆꯥꯎꯕ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯅꯤ ꯃꯁꯤꯗꯤ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯅꯣꯕꯤꯟꯅ ꯍꯥꯏꯕꯗꯨꯗ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣꯅ ꯑꯩꯈꯣꯏꯁꯤꯕꯨ ꯇꯤꯟꯕꯨ ꯂꯥꯏꯃꯨ ꯁꯔꯣꯏ ꯉꯥꯔꯣꯏꯒꯤ ꯇꯥꯏꯞꯇ ꯑꯍꯜ ꯁꯤꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯣꯕꯤꯟꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯉꯥꯛꯇꯅꯤꯅꯦ ꯑꯃ ꯑꯁꯤꯅ ꯖꯥꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯖꯀꯨꯅꯤꯅꯦ ꯑꯃꯁꯤꯅ ꯕꯨꯕꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯣꯃꯣꯅꯤꯅꯦ ꯅꯕꯥꯅꯤꯗꯨ ꯀꯩꯗꯧꯔꯤꯕ꯭ꯔꯥ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯑꯁꯤꯗ ꯉꯥꯎꯔꯤ ꯃꯥꯜꯂꯦꯅꯦ ꯅꯣꯏ ꯅꯤꯁꯥ ꯆꯥꯕ ꯌꯥꯕꯒꯤ ꯆꯍꯤ ꯁꯨꯔꯕ꯭ꯔꯥ ꯅꯣꯏ ꯅꯃꯥ ꯅꯄꯥꯗ ꯇꯥꯛꯀꯦꯕ ꯈꯪꯗꯦꯕ ꯅꯣꯏ ꯑꯍꯟ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯅ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯇꯥꯛꯊꯣꯛꯑꯕ ꯅꯪ ꯍꯤꯡꯗ꯭ꯔꯦ ꯍꯅꯨ ꯊꯪꯗ ꯃꯊꯛꯇ ꯑꯗꯨꯝ ꯀꯥꯔꯦ ꯈꯪꯉꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯨꯗ ꯅꯣꯕꯤꯟꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯃꯥꯟꯅ ꯌꯥꯄꯣꯟꯇꯦꯗ ꯍꯥꯏꯔꯝꯂꯒ ꯄꯔꯞ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯃꯣꯃꯣꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ ꯃꯥꯏꯕꯅꯤ ꯌꯥꯝ ꯍꯩꯌꯦꯅ ꯍꯥꯏꯕꯅꯤ ꯕꯨꯠꯀꯁꯨ ꯌꯥꯝ ꯁꯥꯟꯅꯩꯅ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯂꯧꯔꯒ ꯕꯨꯠ ꯁꯥꯟꯅꯁꯤꯔꯅ ꯈꯜꯂꯤꯕꯅꯤ ꯃꯣꯃꯣꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯍꯦꯔꯥ ꯕꯨꯠ ꯁꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯕ ꯐꯪꯗꯅ ꯅꯊꯋꯥꯏ ꯃꯥꯜꯂꯒ ꯇꯣꯛꯀꯅꯤꯗ ꯑꯁꯨꯝꯅ ꯃꯣꯃꯣꯗꯣ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯉꯥꯊꯒꯨꯝ ꯀꯔꯤꯒꯨꯝ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯅꯤ ꯐꯝꯂꯒ ꯅꯣꯟꯊꯔꯒ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯑꯩꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃ ꯂꯩ ꯕꯨꯠ ꯍꯥꯏꯕꯁꯤ ꯀꯧꯊꯣꯛꯂꯒ ꯑꯃꯨꯛꯇꯪ ꯃꯁꯛ ꯌꯦꯡꯕꯒꯤ ꯋꯥꯅꯤꯗ ꯐꯤꯂꯝꯗ ꯀꯔꯤꯗ ꯄꯪꯎꯗ ꯎꯔꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯅꯨꯡꯁꯤꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯃꯈꯣꯏꯗ ꯈꯔ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯖꯀꯨꯁꯤ ꯀꯤꯍꯟꯕꯒꯤ ꯋꯥꯔꯤꯅꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯣꯃꯣꯅ ꯇꯥꯅꯤꯡꯗꯦꯀꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯨꯔꯣꯟ ꯄꯔꯣꯟ ꯉꯥꯡꯂꯒ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯖꯀꯨꯁꯨ ꯃꯍꯥꯛꯁꯨ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯗꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯟꯗꯨꯅ ꯂꯩꯔꯝꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣꯗꯣ ꯃꯥꯡꯈ꯭ꯔꯦ ꯍꯟꯖꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕꯅꯤ ꯊꯤꯕꯗ ꯐꯪꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗꯗꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯅꯣꯕꯤꯟꯗ ꯆꯠꯇꯨꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯍꯜꯂꯛꯇ꯭ꯔꯦ ꯂꯥꯏ ꯇꯤꯟꯅꯒ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯕꯤꯟꯅꯗꯤ ꯈꯪꯂꯕꯅꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯥꯗ ꯂꯩꯍꯧꯔꯦ ꯍꯥꯏꯕꯁꯤ ꯃꯗꯨ ꯈꯪꯕꯗꯒꯤ ꯅꯣꯕꯤꯟꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯃꯥꯏꯕ ꯅꯣꯕꯤꯟ ꯑꯩꯅꯕꯨ ꯊꯦꯡꯅꯈ꯭ꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯉꯥꯡꯁꯤꯡꯗꯨ ꯐꯪꯂꯒꯗꯕꯅꯤ ꯅꯈꯣꯏꯅ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯅꯦꯛꯂꯨꯔꯕꯁꯨ ꯑꯦꯛꯖꯦꯛ ꯃꯐꯝꯗꯣ ꯍꯥꯏꯕ ꯉꯝꯃꯣꯏꯗꯧꯔꯤꯕꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯐꯝꯗꯣ ꯑꯦꯛꯖꯦꯛ ꯍꯥꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒꯦ ꯑꯗꯨꯒ ꯂꯣꯀꯦꯁꯟꯗꯣ ꯑꯦꯛꯖꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯑꯒꯦ ꯁꯦꯟ ꯊꯨꯝꯗꯨꯝ ꯊꯧꯔꯥꯡ ꯇꯧ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯂꯥꯏꯌꯦꯡ ꯈꯨꯌꯦꯡꯁꯤ ꯂꯥꯏꯌꯦꯡꯕ ꯅꯠꯇꯦ ꯁꯤꯗꯤ ꯂꯣꯀꯦꯁꯟ ꯁꯔꯆ ꯇꯧꯔꯒ ꯊꯤꯒꯗꯕꯅꯤꯅꯦ ꯐꯅꯤ ꯑꯣꯖꯥ ꯊꯤꯕꯤꯔꯣ ꯑꯉꯥꯡꯁꯤꯡꯗꯣ ꯍꯦꯛ ꯐꯪꯕꯒ ꯑꯣꯖꯥꯒꯤꯅꯦ ꯆꯥ ꯊꯛꯅꯕ ꯄꯩꯁా ꯑꯩ ꯀꯠꯆꯒꯦ ꯆꯥ ꯊꯛꯄꯒꯤ ꯂꯨꯄꯥ 5 ꯑꯗꯨꯅꯗꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯃꯥꯏꯅ ꯊꯤꯕ ꯌꯥꯔꯗꯒꯦꯅꯦ ꯑꯦꯝꯕꯤꯗꯨꯝ ꯄꯥꯝꯃꯨꯏꯅꯦ ꯑꯣꯖꯥ ꯌꯥꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯋꯥꯔꯤꯒꯤ ꯋꯥꯅꯤ ꯑꯣꯖꯥ ꯌꯥꯝ ꯀꯠꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯇꯝꯃꯤꯕ ꯃꯍꯩꯗꯣ ꯃꯗꯨ ꯈꯔ ꯁꯤꯖꯤꯟꯅꯧ ꯁꯤꯖꯤꯟꯅꯗꯅ ꯁꯨꯝ ꯊꯝꯂꯕꯗꯤ ꯀꯣꯂꯤꯡ ꯀꯥꯗꯨꯅ ꯃꯥꯡꯒꯗꯤꯀꯣ ꯐꯔꯦ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯔꯥꯏꯗ ꯂꯣꯠꯂꯤꯕ ꯖꯥꯠꯅꯣꯅꯦ ꯒꯨꯂꯤꯒ ꯆꯥꯁꯜꯂꯒ ꯉꯥꯎꯔꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯥꯏꯕꯁꯤꯡꯅ ꯊꯤꯔꯛꯄ ꯃꯇꯝꯗ
ꯂꯥꯏ ꯇꯤꯟꯅ ꯆꯦꯜꯂꯕꯗꯤ ꯃꯗꯨꯕꯨ ꯃꯣꯏꯅ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯤꯁꯥ ꯆꯥꯁꯜꯂꯒ ꯃꯪꯂꯒ ꯇꯥꯔꯒ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅꯅꯦ ꯂꯣꯀꯦꯁꯟꯗꯣ ꯗꯤꯇꯦꯛ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ aduna aidi loina mangami ai yenge sumdokshi lupa chama tang piro angang ani dugi chama chani dang piro maruda sola ga hinga dabani a logi haibagi wanate noida amuk hantu ke ko masigi nobin sigi hauna bit tawri ni ngasaina aina mongoda yengop sin haibane ba asomna jakugi mapana hairak paduta momogi mapana yare ke dorki pikro angang ani du phangari yare asumna hairaga ngarang hainaraga oja sile jare adudi haurage ko asumna hairaga amaiba nobinna lupa chama chapi adugi matai da pairaga lemhauriba pharak tariba saruk aduna tok ani do thengainaraga mahana lewa khara soduni yengli mahakti khanglibani angang ani aduna lerak machilda ngaurga tadun lehauri haibasi matam maduda nobinna fange hai chalo nakoi ki yum gi lerak maningda khara songba uwa khara haurido adai da sodra leire hei tasal laga leire moisi lam leibana kauthokpa jani da chalu asumna hairak paduta mokoi miyoi sing parap chatkhri madamaduta jaku amadi momona ai pumammi ne hogolo hai saslo pungsira kya tarjano asumna mokoi ani do hairang hogolakpada miyoi sing aduna adalaire haidun changsilai jaku amadi momo makoina yu thakibado khangkramale khaladuna singkhina bo honalakpada mayam changsilaktuna namduna phare phau haiduna matamaduda jaku amadi momona hayengkai tawraroi haiduna koilaw lawduna kapli masidagi makoi mayamna layoknaribani haiduna jaku amadi momodo thangduna porakli matamaduda jaku amadi momona loredara ngasidi khoi thangduna pure club jobu soidre haiduna makoi arido kana kapli hayeng makai tawraroi haiduna madugi matung jaku amadi momodo amaiba nobingi manakta pusilakli matamaduda amaiba nobinna yare anga aridu thado aigi nak yordi makoi chelaroi asumna harakpada jaku amadi momona tawriba thabak khudibak masigi hanu hanthi kumanam nambasna tawribu ngaktani se ai pu hai tabale kari giroi ngodi pu da normal da korok libati khara ngausinu crazy wena koro ado ipu moina khoi ji khangrabo khangti na bo adui batang na palakanu ne anga ngani si soron khara lole ai kara sumdoro ising khara puthoro ai nabani ai kan birabani hei hayeng nong he ngan baga ganja mana nap lawdo adu piece amani porakataban hek poraktabada nu na ngasai tawkhibado loi haidokadabani ipu akhoi purake ai da noi kan biragadawni kada ising do piro ai jaku and momo ipu nakoi ani ising si khara thau adu warbari nakoi ngawa pung pharani ko che asumna harga ising do khara pithakli madugi matung dagi jaku amadi momo do akhoi ngawo phare haiduna mabani koilaw lawri masigi di amaiba nobina phare anga ani sei magi kakkada lengchen hankro sara sai cha da ningthina hiphalu adugidi di adum phakhrani makoida yamna kanna chai thangba ngangba tawrunu wahangsu yamna hangunu ngawbe henjelakani hayeng nongalaga ningthina wari watai sanaro ko adum na hairakpaduta jaku amadi momo makoigi mama singaduna puduna chatkhrei masigi matung amaiba nobindo phare adudi ai sujung nomda hallage nakhoigi kari no tawudaba singdu tawro hairakli matamaduda jakuna ojaran tawibana helabani yamadinati ngasai ki lupa chama hapka charaga chani si era ibungo aina nangonda haikrabaduri khara yamna taw haidana chama dudi chalidudi yamande asumna hairakpada momogi mapana oja ai lupa changwa simaga hapcharage sina yanarasi laikai gidina azuk yengdabadi azuk ya ponte do phare matung mana angang mangabadi aingoda hairu ko phare ai chale ko lupa chadeti phangesa asumna hairam laga nobin chatkri matamaduta jaku amati momogi mama mapa singaduna
ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯄꯩꯁꯥꯕꯨꯗꯤ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯥꯏꯕꯕꯨ ꯃꯥꯅ ꯌꯦꯡꯕ ꯑꯅꯥꯕꯁꯤ ꯑꯗꯨꯝꯗꯤ ꯐꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯖꯀꯨꯗꯣ ꯃꯣꯃꯣꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯕꯥꯅꯤ ꯉꯔꯥꯡꯗꯁꯨ ꯀꯣꯏꯊꯤ ꯊꯤꯅꯩꯗꯨ ꯅꯈꯣꯏ ꯈꯪꯗ꯭ꯔꯣ ꯄꯥꯕꯨꯡ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯇꯪ ꯆꯠꯃꯤꯟꯅꯔꯨꯒꯦ ꯇꯧꯕꯅꯦ ꯃꯣꯃꯣꯗꯣ ꯑꯣ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯀꯅꯥꯒꯤ ꯊꯕꯛꯅꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯅꯤꯗ ꯄꯥꯕꯨꯡ ꯒꯟꯖꯥ ꯃꯅꯤ ꯍꯣꯏꯗꯅꯤ ꯀꯩꯗꯧꯕ ꯅꯣꯏꯗꯤ ꯍꯥꯏꯌꯦꯀꯣ ꯅꯕꯥꯅꯤ ꯉꯔꯥꯡ ꯒꯟꯖꯥ ꯊꯛꯄ꯭ꯔꯥ ꯒꯟꯖꯥ ꯊꯛꯄ꯭ꯔꯕ ꯊꯛꯇꯦ ꯄꯥꯕꯨꯡ ꯊꯛꯇ꯭ꯔꯒ ꯀꯩꯗꯧꯕꯒꯤ ꯆꯠꯇꯣꯔꯤꯕ ꯒꯟꯖꯥ ꯃꯅꯤ ꯆꯠꯄ ꯒꯥꯏꯅ ꯍꯩ ꯏꯕꯨꯡꯉꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯣꯃꯣ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯄꯥꯕꯨꯡ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯃꯥꯟꯅꯕ ꯖꯀꯨꯅ ꯒꯟꯖꯥ ꯃꯅꯤ ꯍꯣꯏꯗ ꯒꯟꯖꯥ ꯊꯛꯄ ꯆꯠꯂꯨꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯍꯧꯔꯝꯕꯅꯦ ꯆꯨꯝꯕ꯭ꯔꯥ ꯀꯗꯥꯏꯗ ꯋꯥꯟꯗ ꯄꯥꯕꯨꯡ ꯑꯩꯗꯤ ꯍꯧꯈꯤꯗꯦꯗ ꯍꯧꯗꯦꯀꯣ ꯖꯀꯨ ꯑꯁ ꯄꯥꯕꯨꯡꯁꯤꯅ ꯍꯦꯟꯅ ꯉꯥꯎꯖꯈ꯭ꯔꯦꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯆꯠꯂꯨꯆꯣꯅ ꯍꯥꯏꯕꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ ꯅꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯒꯟꯖꯥ ꯃꯅꯤ ꯍꯣꯏꯗꯤ ꯀꯩꯗꯧꯕ ꯒꯟꯖꯥ ꯃꯅꯤꯗꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯗꯒꯤ ꯉꯍꯥꯟ ꯂꯨ ꯈꯔ ꯂꯩꯈꯤ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯄꯩꯁꯥ ꯂꯧꯔꯨꯆꯣꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯁꯨꯒꯥꯏꯅ ꯇꯣꯏꯅ ꯍꯥꯏꯔꯕꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯥꯏ ꯄꯪꯊꯦꯡ ꯂꯩꯔꯛꯀꯅꯨ ꯆꯠꯂꯣ ꯍꯥꯏ ꯊꯦꯡꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯁꯨꯝꯅ ꯂꯥꯎꯍꯧꯔꯤ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣꯗꯣ ꯅꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯃꯣꯃꯣ ꯅꯣꯏꯒꯤ ꯅꯥꯄꯥꯁꯤꯁꯨ ꯄꯪꯗꯤ ꯄꯪꯕꯖꯥꯠꯅꯤꯍꯦ ꯑꯩꯅ ꯄꯪꯍꯥꯏ ꯍꯥꯏꯖꯟꯕꯗꯨꯕꯨ ꯊꯥꯖꯩꯅꯦ ꯃꯣꯃꯣꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯄꯪꯕꯅꯦ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯅꯥꯄꯥꯗ ꯑꯃꯨꯛ ꯍꯪꯕꯗꯅꯦ ꯑꯩꯗꯤ ꯊꯥꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯏꯕꯥꯅꯤꯁꯨ ꯐꯥꯖꯔꯅꯤ ꯍꯣꯏꯅꯦ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯍꯣꯏꯗꯍꯦ ꯍꯣꯔꯦꯟꯒꯤ ꯊꯣꯛꯄ ꯑꯗꯨ ꯅꯪꯅ ꯀꯩꯗꯧꯕꯩꯅꯣꯕ ꯒꯟꯖꯥ ꯃꯅꯤ ꯍꯣꯏꯗ ꯆꯠꯀꯅꯦꯅ ꯍꯥꯏꯗꯣꯛꯎꯔꯤꯗꯨꯕꯣ ꯒꯟꯖꯥ ꯃꯅꯤ ꯍꯣꯏꯗ ꯆꯠꯀꯅꯦꯒꯅ ꯍꯥꯏꯕꯅꯤ ꯒꯟꯖꯥ ꯃꯅꯤꯗ ꯆꯠꯀꯗꯕ ꯑꯩꯈꯣꯏꯕꯨ ꯌꯨ ꯃꯅꯤꯗ ꯆꯠꯀꯅꯤ ꯍꯥꯏꯒꯗ꯭ꯔꯣ ꯑꯁ ꯌꯥꯏ ꯖꯀꯨ ꯅꯪꯁꯨ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯡꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯒꯟꯖꯥ ꯃꯅꯤꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯒꯟꯖꯥ ꯃꯅꯤꯗꯨꯕꯨ ꯀꯗꯥꯏ ꯂꯩꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯀꯧꯕꯁꯨ ꯍꯦꯛ ꯇꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯒꯟꯖꯥ ꯃꯅꯤ ꯃꯄꯥꯟꯗ ꯄꯔꯞ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯅꯤ ꯂꯦꯞꯄꯒ ꯂꯩꯔꯝꯕꯗꯨꯗ ꯒꯟꯖꯥ ꯃꯅꯤꯅ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯅꯈꯣꯏꯗꯤ ꯊꯣꯛꯂꯛꯏꯍꯦ ꯏꯄꯨ ꯍꯥꯏꯌꯨ ꯑꯁ ꯅꯪ ꯍꯥꯏꯌꯨꯁꯦ ꯅꯪ ꯀꯣꯛ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯦ ꯏꯄꯨ ꯍꯥꯏꯌꯨꯅꯦ ꯀꯔꯤꯅꯣꯅꯦ ꯏꯄꯨꯅ ꯀꯩꯅꯣ ꯅꯣꯏ ꯏꯅꯥꯛ ꯀꯩꯗꯧꯔꯦ ꯏꯄꯨꯒꯤꯗ ꯒꯟꯖꯥ ꯂꯩꯕ ꯅꯠꯇ꯭ꯔꯣ ꯂꯩꯇꯦ ꯀꯅꯥꯅ ꯍꯥꯏ ꯑꯩꯉꯣꯟꯗ ꯒꯟꯖꯥ ꯂꯩꯁꯦ ꯀꯅꯥ ꯍꯥꯏ ꯌꯣꯈꯣꯛꯁꯦ ꯀꯜꯂꯒ ꯍꯥꯠꯂꯨꯔꯣ ꯆꯠꯂꯨ ꯑꯉꯥꯡ ꯃꯣꯏꯅ ꯑꯁ ꯏꯄꯨ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯏꯄꯨ ꯅꯨꯕꯤꯟꯅ ꯂꯧꯔꯨꯆꯣꯅ ꯊꯥꯔꯛꯄꯅꯤ ꯅꯣꯏ ꯅꯨꯕꯤꯟꯒ ꯈꯔ ꯇꯧꯕ꯭ꯔꯣ ꯇꯧꯗꯦ ꯏꯄꯨꯅꯅꯦ ꯂꯧꯔꯨꯆꯣꯅ ꯄꯥꯈꯣꯟ ꯊꯥꯔꯛꯄ ꯑꯗꯨꯒꯤ ꯑꯩꯈꯣই ꯂꯥꯛꯏꯅꯦ ꯅꯣꯕꯤꯟꯅ ꯍꯥꯏꯔꯛꯄꯅꯦꯕ ꯍꯣꯏ ꯃꯊꯣꯡ ꯆꯥꯗꯦꯗ ꯃꯗꯨꯒꯤ ꯃꯥꯏꯕꯗꯣ ꯂꯩꯔꯝꯃꯨ ꯑꯩ ꯀꯌꯥꯒꯤꯅꯣ ꯀꯌꯥꯒꯤ ꯇꯝꯒꯤ ꯏꯄꯨ ꯂꯨꯄꯥ 5 ꯂꯧꯒꯦ ꯆꯠꯂꯣꯏ ꯂꯨꯄꯥ 5 ꯒꯟꯖꯥ ꯇꯝꯃꯦꯕ꯭ꯔꯥ ꯄꯤꯔꯣ ꯂꯨꯄꯥ 100 ꯄꯤꯔꯣ ꯑꯁ 100 ꯁꯨꯗ꯭ꯔꯕ꯭ꯔꯣ ꯁꯨꯗꯤ ꯏꯄꯨ ꯁꯨꯗ꯭ꯔꯒꯅ ꯁꯨꯍꯜꯂꯣꯗꯅ ꯉꯥꯏꯍꯥꯛ ꯐꯝꯒꯦꯁꯦ ꯁ꯭ꯋꯥꯏꯗ ꯑꯁ ꯑꯌꯥꯕ ꯏꯄꯨꯅꯤꯍꯦ ꯃꯣꯃꯣ ꯅꯪ ꯀꯌꯥ ꯌꯧꯔꯛꯀꯦ ꯁꯨꯔꯒ ꯄꯤꯔꯣꯁꯦ ꯂꯨꯄꯥ 50 ꯌꯧꯔꯦ ꯑꯁꯨꯝꯅ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣꯗꯣ ꯖꯨꯔꯨ ꯉꯥꯡꯅꯔꯒ ꯂꯨꯄꯥ 100 ꯁꯨꯅꯕ ꯁꯨꯡꯒꯠꯇꯨꯅ ꯄꯤꯔꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯅ ꯂꯩꯔꯝꯃꯨ ꯑꯩ ꯏꯃꯨꯡꯗꯒꯤ ꯁꯠ ꯂꯧꯊꯣꯛꯂꯨꯒꯦ ꯋꯥ ꯂꯥꯎꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯒꯟꯖꯥ ꯃꯅꯤ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨ ꯑꯃꯗꯤ ꯃꯣꯃꯣꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯨꯔꯨꯝ ꯁꯣꯟꯅꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯄꯔꯞ ꯒꯟꯖꯥ ꯃꯅꯤꯗꯨ ꯒꯟꯖꯥ ꯈꯔ ꯄꯨꯗꯨꯅ ꯆꯦꯅꯥ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯖꯀꯨꯗ ꯄꯤꯔꯔꯤ ꯃꯁꯤꯗꯒꯤꯗꯤ ꯖꯀꯨꯗꯣ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯒꯝ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯃꯣꯅ ꯉꯥꯏꯈꯣꯅꯦ ꯃꯁꯤ ꯉꯥꯎꯏꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯟꯖꯥ ꯃꯅꯤꯅ ꯆꯠꯂꯒꯦ ꯈꯣꯠꯂꯒꯦ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯖꯀꯨꯒꯤ ꯃꯇꯨꯡꯗ ꯄꯔꯞ ꯇꯥꯅꯔꯛꯂꯒ ꯃꯣꯃꯣꯅ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯀꯩꯅꯣꯅ ꯒꯝ ꯆꯠꯂꯤꯗꯨꯕꯣ
เฮ้ยโมโมปังโบไก่นอโปเชียคุยหนูปาร์วันคุยกี่วันแล้วนี่ท่านาลักตั้งแต่มุฟาร์พอดีนั่งมาติดเสียงตัวชีโปเชียไปดิไปนี่นั่งไปวันนี้ใช่นั่งไปวะเฮ้ยนั่งตัวไปหรออาสมนั่นมาคุยอะไรตัวอินเนอร์เขาเนี่ยอาสมลักปะนะเขาจิตตีอาไม่เป็นโนบินกีมายุ่มจรกเลยปะปะสังสิเลยมาทำมาตุตาอาไม่เป็นโนบินตูชุมังตาปยาชีเรกเลยรามีมาทำมาตุตาจะกูปะสังสิเลยละกะอีปัวให้ดูนักเกาหลีโนบินตัวขังเปรตให้ขังอีให้น้าป้าทรายมาจากการินัวตุงลมที่กินไหลมูดงจังเกิดดีให้ดูน่าให้รูปตุตาโมโมตัวนกละกะอีปัวไหลมูชิบุจะกูมันโปรให้ดูน่าหังอีมาดูตาอาไม่เป็นโนบินนะโว้ยเนี่ยน้าบ้านน้าเป็นชิบุงอไหลมูดูมาลีเนี่ยอาดุมน่าให้รักเปิดจะกูนะอีปัวก็ชุดไหลมูเลยโปรไหลมูไกน่าขังอีชิบะอาดุมน่าหังรักเปิดโนบินนะเฮ้ยยาเร่อาดุตาหาวดูร้อนนูยาเร่โน้ยหลักดิฉันก็รีเนาะอีผู้บุงรังไอ้คุยเดอกันจ้าปรนะให้คิดได้เนี่ยโอ้ยเนี่ยอดูบุตรให้เนี่ยไอ้สุขาลิบรีนคุยหลักลิบสิอดูกี่วันไปยัยนะปูปูปรักโปรเซปูสิกีปัวสินะโจอีผู้นปามลิบเสมาเนี่ยอะดนักคุยหนังรังตัวริบดูบุกุลีระนัมเบอร์4นัตรกระการนี้ให้ดูอะไรปูอะดูกูไม่ต้องเดินอะไรด้ยูนี่เนี่ยยูหอยยูวิ่งทุ่มขระเท่าการสุกายไปเลยที่กูนุคุยน่าหาวเลยงั้นที่ตั้มดรกดีให้ยังเจ้ารักกันแต่ตั้มไม่ได้ยำนว่าบันนี่ดูหน่วยปังกันดีกันตัวรู้กันเนาะดูไอ้บุ้งจากกูอีปูสิกิปอสีไอ้กิกาอาสมนักกันแต่โซตุอาสมกินักกันสิท่านเนี่ยมาฆ่าทำกันได้เลยบันนี่ดูแต่อามุกทำมุสอมีนอุรกฟ้าจะได้ไอ้บ้าไอ้จังบัดตัดเลยโอ้ยปูอาสมน่าหายรักจากกูดูมหาปรกลิบากันจามายมอดไปดูนะอิมุงลมดาปรับสังครีมาสิกิมาตุงจากกูนะอาไม่เป็นโนบินกีกาดูสังเสริญลักกาดูกิจการอามาตามหางนะฮอร์เรนเฮกต์อูบดขังลักทับจากอามาตาทุกเหล่านัดทำมีอาดุมนะมหานัดทำลิงมาทำมาดูตาอาไม่เป็นโนบินกีมานักตาอุปูอจูบมาสุดเลยดีบันนี่หาริบอุปูอดูกีมายาขรักการกันเลยดีบันดูตาจากกูน่ะหางดุกละกะกะริยาวบุญจันทร์หายดูยิงดูปะตาลายลิขระยาวดูนเลยรำเลยลายลิขสิงห์ดูกีมารักตาเจน่าเจเจตมายามสุยาวรีมาดูตาจากกูน่ะเจเจตสิงห์เนี่ยกะริโนหายดูน่ะยิงเลยมาทำมาดูตาจากกูน่ะเจเจตสิงห์สิบัวเศรษฐีก็ทานอะไรมาจากละหายดูน่ะท้ายนี่ก็อาสิงห์น่ะเศรษฐีกระบมงก็ทานนี่กะริวายวะตาสิจินบัจจานโนประมาณปันที่ก็ตรงนับบัจจาละยิงเกขลุ่ดูน่ะเศรษฐีอุดมกันนี่หายดูเจเจตละมาตาไปขลุยมาทำมาดูตาจากกูน่ะเศรษฐีที่มาหุตตาไลรอนที่มาวงมันบักขรัดเทียงนารีมาสิเด็กที่จากกูตัวเจเจตอามันนี่ตับไปฉันแล้วก็พรึกเข้าตัวหับฉันแล้วก็ปะอมุกทรกเลยอาดุมาทรกปดาโนบินกิมาสุนุปีตัวโต๊ะเฮกเทียงนารีมาทำมาดูตาโนบินกิมาสุนุปีน่ะเฮ้กันน่ะเนาะนุกรามาจังงี้ล่ะเฮ้รอตัวก็ได้อยู่ตัวอีปูน่ะไม่กาดปูมันทำมุสวายบุญจังปีเลยคุยวานี่มาเสียอีฟ้าจังงี้เช็ดตกตานะปีรีเลยเฮานี่ตัวอาสมน่ะหายก็จากกูทุกข์มาดูตาโนบินกิมาสุนุปีอดุน่ะไอ้บ้าอาศิตังงอปนี่อาสมน่ะโซลก็เลยเฮารีจากกูมาฮักที่กะริสุขังแต่ว่าสารก็ปะทรกละกาโนบินกิมานักตะพัมลีอดุกาอีปูก็นักกันเลยบัดเทเบิลอิสิงเลยบัดโออดุมาทักทันมาบันนี่มารามวยอดุทับกโลเลยเนี่ยก็ฮัลโหลเฮ้ยไอ้เนี่ยว่าให้กันทับดีกุลีกุมบ้าฟอร์กุมบ้าดีนะคุยชากันนุโกยูบุตรตุมขระเท่าจ่อเฮ้ยอีปูเฮ้ยมอรอไอ้คุยมึงรู้หรือมั้งอีปูที่จักรบีระบรอก็ได้ยังกี่ชาร์บุเนี่ยบุจารีพาวว่าอีรู้จะต้องคิดว่าหน่วยเฮงางกูจิมาอายุกี่ปุ่งเตรียมมาใครนี่ปานทั้งตาทั้งไงดิเขาจะพวกกำไม่จักรกันถึงมั้งเล่าไม่หมดนังวะง่ายคมีนูบินกิมาชุนปีมาสักพักพิมพ์เลยบันนี่อะดูทลุปรียังกี่เสียบะทลุอะไรยัยจักรชิงก็เลยหัวบันนี่นี่ก็ไปขังนี่ปะฮอร์เรนลำบิดหาร์ก็เล่ามีอาสมน่ะหาร์ก็จิงกุมลากุมพูดมันสักครีมาทำมาดูแต่โนบินนะฮอร์เรนไม่ดังดีอิมานนับขรับพูดเลยก็ง่าฮักตั้งนุ่งไอรุกี้เกคุยเล่นเฮ้ยท้าว่าขี้ดับตัวอาสมน่ะหาร์ก็เลยหัวรีมาตัวอาสมน่ะจากกูอามาดีโมอาสมมายุ่มลมเดลักปะตาจากกูน่ะมาหังน่ะโนบินกีกาเด็กเจเจตขรับพังอีให้ตัวน่ะเจเจตเอาหัวมรีปุถุรักตัวน่ะโมเดปีดี
ꯆꯦꯖꯦꯠ ꯑꯃꯅ ꯃꯥꯅ ꯄꯥꯏꯔꯤ ꯃꯌꯨꯝ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯝꯕꯤꯒꯤ ꯃꯄꯥꯟ ꯑꯃꯗ ꯍꯧꯕ ꯒꯨꯜꯃꯣꯍꯣꯔ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯣꯡꯗ ꯐꯝꯂꯒ ꯆꯦꯖꯦꯠꯁꯤꯡ ꯑꯗꯨ ꯄꯥꯔꯤ ꯃꯣꯃꯣꯅ ꯄꯥꯔꯤꯕ ꯆꯦꯖꯦꯠꯁꯤꯡ ꯑꯗꯨꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯥꯏꯔꯣꯟꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯌꯥꯎꯗꯦ ꯋꯥꯍꯩ ꯋꯥꯇꯥ ꯈꯔꯕꯨꯗꯤ ꯏꯔꯤ ꯑꯗꯨꯕꯨ ꯃꯗꯣ ꯇꯁꯦꯡꯕ ꯂꯥꯏꯔꯣꯟꯃꯛꯇꯤ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯖꯀꯨꯅ ꯉꯁꯥꯏ ꯂꯥꯏꯔꯣꯟꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯟꯈꯤꯕ ꯆꯦꯖꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯂꯥꯏꯔꯣꯟ ꯃꯥꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯀꯨꯅ ꯍꯩ ꯌꯦꯡꯉꯨꯅꯦ ꯁꯤꯕꯣ ꯂꯥꯏꯔꯣꯟ ꯃꯥꯟꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯃꯣꯅ ꯃꯥꯜꯂꯤꯅꯦ ꯍꯦꯂꯣꯏ ꯀꯧꯊꯣꯛꯅꯕ ꯂꯩꯋꯥꯒ ꯑꯣꯏꯔꯝꯗꯅꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯍꯦꯂꯣꯏꯁꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏꯕꯅꯦ ꯑꯃꯨꯛꯇꯪ ꯀꯧꯊꯣꯛꯁꯤꯔꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯅꯪ ꯁꯤ ꯍꯦꯂꯣꯏ ꯀꯧꯊꯣꯛꯅꯕ ꯃꯟꯇ꯭ꯔꯅꯤ ꯅꯪ ꯈꯪꯕ꯭ꯔꯕ ꯍꯩꯃꯥ ꯈꯪꯗꯕꯗꯨ ꯁꯣꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪꯅ ꯁꯣꯜꯂꯣꯅꯦ ꯊꯣꯛꯂꯛꯄ꯭ꯔꯥ ꯌꯦꯡꯁꯦꯕ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗꯣ ꯍꯦꯛꯇꯃꯛ ꯇꯧꯔꯣ ꯑꯗꯨ ꯀꯩꯒꯨꯝ ꯕꯨꯠ ꯊꯣꯛꯂꯛꯑꯗꯤ ꯕꯨꯠ ꯊꯣꯛꯂꯛꯑꯒꯅ ꯅꯪꯅ ꯍꯥꯏꯌꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯟꯇ꯭ꯔꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯨꯕꯅꯤ ꯑꯗꯣ ꯅꯪ ꯆꯠꯂꯣ ꯌꯥꯔꯦ ꯍꯥꯏꯌꯣ ꯃꯩ ꯆꯠꯆꯈꯤꯅꯤ ꯑꯦꯔ ꯃꯣꯃꯣ ꯅꯪꯅ ꯍꯦꯛ ꯉꯥꯡꯕ ꯑꯃ ꯑꯩꯅ ꯆꯤꯡꯅꯐꯝꯗꯤ ꯂꯩ ꯃꯁꯤ ꯍꯦꯂꯣꯏ ꯀꯧꯊꯣꯛꯅꯕ ꯃꯟꯇ꯭ꯔ ꯁꯣꯏꯗꯣꯏꯔꯝꯒꯅꯦꯕ ꯀꯣ ꯌꯦꯛꯀꯛ ꯀꯩꯀꯛꯀ ꯌꯥꯝ ꯌꯥꯎꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯃꯣꯅ ꯍꯣ ꯑꯗꯨꯅꯕꯨ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄꯤ ꯑꯣꯏꯔꯝꯃꯅꯤ ꯇꯧ ꯍꯥꯏꯔꯦꯗꯅ ꯍꯣꯏꯗꯍꯦ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯧꯔꯒꯦ ꯑꯗꯣ ꯊꯕꯛ ꯂꯣꯏꯔꯦꯅꯦꯀꯣ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯃꯟꯇ꯭ꯔꯁꯦ ꯑꯝꯇ ꯑꯩ ꯄꯥꯔꯨꯈꯤꯒꯦꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯣꯃꯣꯅ ꯍꯣꯏ ꯐꯔꯦ ꯑꯩꯁꯨ ꯆꯦꯖꯦꯠ ꯈꯔꯁꯦ ꯄꯨꯔꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯣꯃꯣ ꯑꯃꯗꯤ ꯖꯀꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯆꯦꯖꯦꯠ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨꯗꯣ ꯍꯧꯖꯤꯛꯇꯤ ꯆꯤꯡꯐꯥ ꯐꯖꯅ ꯄꯨꯔꯤ ꯆꯤꯡꯐꯥ ꯄꯨꯔꯕꯅꯤꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄꯗꯨꯗ ꯃꯣꯃꯣꯗꯣ ꯖꯀꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯁꯥꯟꯅꯔꯨꯕꯗꯒꯤ ꯆꯪꯉꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯖꯀꯨꯗ ꯅꯪ ꯍꯣꯔꯦꯟ ꯁꯣꯏꯗꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯖꯀꯨꯅ ꯍꯣꯏ ꯁꯣꯏꯗꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯗꯨꯒꯤ ꯃꯟꯇ꯭ꯔꯗꯣ ꯄꯥꯕ ꯍꯣꯠꯅꯕꯗꯅꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯁꯥꯟꯅꯕ ꯀꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯃꯣꯃꯣꯅ ꯐꯔꯦ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯌꯨ ꯇꯊꯥꯁꯇꯨ ꯍꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯤ ꯖꯀꯨꯅ ꯇꯥꯟꯅꯔ ꯊꯣꯛꯑꯦ ꯀꯥꯎꯕ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯄꯥ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯕꯗ ꯖꯀꯨ ꯀꯔꯤ ꯄꯣꯠ ꯄꯨꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯂꯥꯏ ꯑꯗꯨꯅ ꯆꯣꯡꯁꯤꯜꯂꯛꯄ ꯉꯝꯗꯅꯕ ꯂꯥꯇꯦꯟ ꯑꯣꯏꯅ ꯄꯨꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯃꯃꯥꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯊꯝꯂꯤꯕ ꯂꯥꯇꯦꯟ ꯑꯗꯨ ꯖꯀꯨ ꯄꯔꯞ ꯆꯪꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯖꯀꯨꯅ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯆꯠꯂꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯈꯣꯡꯅꯤꯟ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯦꯛꯇꯃꯛ ꯇꯧꯔꯨꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯀꯨ ꯄꯔꯞ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯛꯄ 12 ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ ꯖꯀꯨ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯍꯣꯔꯦꯟ ꯁꯤꯗꯅꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯅꯤꯡꯀꯣꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯑꯁꯨꯃꯛ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯂꯧꯈꯣꯡ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯖꯀꯨꯅ ꯂꯧꯈꯣꯡ ꯑꯗꯨꯒꯤ ꯏꯁꯤꯡ ꯇꯥꯏ ꯂꯩꯔꯤꯕ ꯑꯁꯣꯡꯕ ꯐꯨꯝꯁꯤꯡꯅ ꯅꯤꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯀꯅꯥ ꯎꯔꯣꯏꯗꯕ ꯖꯒꯥ ꯑꯃꯗ ꯃꯍꯥꯛꯅ ꯂꯦꯞꯂꯒ ꯂꯩꯋꯥ ꯑꯗꯣ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯖꯀꯨꯅ ꯂꯩꯋꯥ ꯑꯗꯣ ꯑꯁꯨꯝ ꯁꯣꯜꯂꯛꯄꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯣ ꯁꯨꯔꯣꯛ ꯂꯥꯎꯅ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯖꯀꯨ ꯂꯦꯞꯂꯝꯕꯗꯒꯤ ꯁꯠ ꯐꯝꯊꯩ ꯑꯗꯨꯒ ꯄꯥꯛꯊꯔꯒ ꯂꯥꯏꯗ ꯊꯣꯛꯂꯛꯑꯕꯖꯥꯠꯂꯣ ꯍꯤꯂꯣꯏ ꯑꯣꯏꯅ ꯊꯣꯛꯂꯛꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯇꯨꯕꯠ ꯁꯝꯂꯒ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯖꯀꯨ ꯍꯧꯔꯦꯗꯅ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯤꯜꯂꯝꯕ ꯈꯣꯡꯂꯝꯕ ꯂꯥꯡꯉꯝꯕ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯥꯎꯖꯤꯡ ꯍꯔꯥꯎ ꯈꯣꯡꯕ ꯍꯪꯉꯣꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯂꯩꯋꯥꯗꯣ ꯑꯃꯨꯛꯀꯁꯨ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯁꯣꯜꯂꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯖꯀꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯐꯨꯠ ꯈꯔ ꯍꯟꯗꯣꯛꯂꯒ ꯂꯩꯃꯥꯏꯗꯒꯤ ꯐꯨꯠ 10 ꯋꯥꯡꯈꯠꯅ ꯂꯥꯏꯉꯧ ꯑꯃ ꯐꯥꯎꯗꯣꯔꯛꯂꯤ ꯃꯗꯨ ꯎꯕꯗ ꯖꯀꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯅꯤꯡ ꯍꯜꯂꯒ ꯇꯨꯏ
ꯂꯥꯇꯦꯟ ꯑꯗꯨ ꯃꯈꯨꯠꯅ ꯊꯥꯗꯣꯛꯄꯗꯤ ꯊꯥꯗꯣꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯉꯧ ꯑꯗꯨꯅ ꯍꯩ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯤꯕꯗꯤ ꯍꯥ ꯑꯗꯨꯒ ꯑꯩ ꯎꯔꯒꯁꯨ ꯈꯪꯉꯤ ꯑꯩꯁꯤꯕꯨ ꯕꯨꯠ ꯃꯥꯟꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯍꯦ ꯕꯨꯠ ꯅꯪꯕꯨ ꯕꯨꯠ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯗꯤ ꯑꯩꯁꯤ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯂꯥꯏꯉꯧ ꯑꯗꯣ ꯐ꯭ꯔꯪ ꯂꯥꯎꯅ ꯖꯀꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨ ꯖꯀꯨꯗꯣ ꯑꯣꯏꯃ ꯍꯥꯏꯗꯨꯅ ꯈꯪꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯂꯥꯏꯉꯧ ꯑꯗꯨꯅ ꯉꯥꯏꯈꯣ ꯆꯦꯟꯈꯤꯅꯨ ꯅꯪꯅ ꯑꯩ ꯀꯧꯕꯒꯤ ꯃꯔꯝ ꯍꯥꯏꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯎꯅꯤꯡꯗꯨꯅ ꯀꯧꯕꯅꯦ ꯑꯩ ꯆꯦꯜꯂꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯖꯀꯨꯒꯤ ꯃꯈꯣꯡ ꯑꯗꯣ ꯀꯔꯥꯏꯗꯅꯣ ꯑꯃ ꯂꯧꯁꯤꯟꯗꯨꯅ ꯎꯞꯁꯤꯜꯂꯒ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯇꯨꯔꯤ ꯑꯗꯨꯒ ꯂꯥꯏꯉꯧ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯖꯀꯨ ꯂꯥꯏꯉꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯉꯧ ꯑꯗꯣ ꯑꯃꯨꯛ ꯍꯟꯗꯣꯛꯈꯤꯗꯨꯅ ꯃꯥꯂꯪꯗ ꯄꯥꯏꯔꯒ ꯂꯩꯔꯤ ꯖꯀꯨ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯏꯉꯧ ꯑꯗꯨꯗ ꯌꯦꯡꯈꯠꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯃꯤꯕꯁꯦ ꯍꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯉꯧ ꯑꯗꯨꯅ ꯀꯔꯤ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤ ꯄꯥꯝꯒꯤ ꯑꯩ ꯅꯪ ꯄꯥꯝꯃꯤ ꯅꯪꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨ ꯀꯤꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯗꯨꯅ ꯍꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯇꯧꯍꯩꯗꯦꯀꯣ ꯁꯨꯝꯗꯧꯔꯁꯤ ꯂꯥꯏꯉꯧ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯗꯤ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯂꯥꯏꯉꯧ ꯅꯪꯕꯨ ꯑꯩꯅ ꯀꯧꯕꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯁꯤꯗꯤ ꯌꯥꯔꯣꯏ ꯏꯅꯥꯏ ꯑꯣꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ ꯌꯥꯔꯣꯀꯣ ꯀꯔꯝꯕ ꯊꯕꯛꯇꯅꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯤꯕꯁꯦ ꯑꯩꯗꯤ ꯑꯐꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯐꯠꯇꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯕꯗꯤ ꯂꯥꯏꯃꯨ ꯑꯣꯏꯅ ꯀꯧ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯅ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯁꯨꯝꯗꯧꯔꯣ ꯅꯣꯕꯤꯟꯒꯤ ꯃꯁꯨ ꯅꯨꯄꯤ ꯃꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯂꯤꯛꯂꯥꯏꯗꯣ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯅꯕ ꯈꯔ ꯅꯪꯅ ꯍꯥꯏꯅꯕꯤꯔꯨꯁꯣ ꯌꯥꯍꯟꯒꯗꯕꯅꯤ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯍꯟꯒꯗꯕꯅꯤ ꯏꯕꯥꯅꯤ ꯂꯨꯍꯣꯡꯉꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯕ ꯅꯪꯒꯨꯝꯕ ꯆꯍꯤ ꯁꯨꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯅꯨꯄꯤ ꯂꯨꯍꯣꯡꯅꯤ ꯀꯥꯏꯗꯅ ꯅꯪꯕꯨ ꯅꯨꯄꯤꯗꯨ ꯀꯔꯤ ꯄꯤꯖꯔ ꯊꯥꯛꯀꯗꯧꯔꯤꯒꯦ ꯂꯥꯏꯉꯧ ꯅꯪ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯑꯆꯧꯕ ꯕꯦꯡꯛꯇ ꯊꯥꯖꯤꯜꯂꯒ ꯄꯩꯁꯥ ꯍꯨꯔꯥꯟꯍꯟꯒꯗꯣꯏꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯉꯧꯗꯣ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯂꯥꯏꯉꯧ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯕꯦꯡꯛ ꯄꯟꯕ ꯃꯊꯧ ꯇꯥꯏꯗꯅ ꯕꯦꯡꯛ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯉꯧ ꯑꯗꯨꯅ ꯖꯀꯨꯒꯤ ꯅꯥꯍꯨꯝꯗꯒꯤ ꯑꯩ ꯆꯠꯇꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯗꯣ ꯍꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯍꯥꯏꯕꯗꯤ ꯖꯀꯨꯒꯤ ꯃꯅꯥꯛꯇ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯒ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ ꯀꯩꯅꯣ ꯏꯌꯥꯝꯕ ꯑꯩ ꯁꯤꯗ ꯈꯣꯡ ꯍꯥꯝꯖꯔꯝꯕꯅꯤ ꯅꯪ ꯂꯣꯏꯔꯕ꯭ꯔꯣ ꯆꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯥꯗꯣꯔꯛꯄ ꯑꯗꯨꯗ ꯖꯀꯨꯅ ꯈꯪꯂꯤ ꯃꯤ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯃꯥꯡꯈꯤꯕꯅꯤ ꯃꯍꯥꯛꯅ ꯕꯦꯡꯛ ꯄꯜꯂꯨꯕꯒꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯁꯥ ꯁꯦꯡꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯖꯀꯨ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯂꯗꯨꯅ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯉꯧ ꯑꯗꯣ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯂꯔꯤ ꯑꯗꯨꯗꯨꯒ ꯉꯥꯏꯈꯣ ꯅꯍꯥꯛꯅ ꯑꯩꯕꯨ ꯁꯤꯟꯊꯥ ꯑꯃꯠꯇ ꯄꯤꯗꯅ ꯆꯪꯈꯤꯕꯗꯤ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯁꯤꯟꯊꯥ ꯑꯃꯇꯪꯗꯤ ꯍꯥꯏꯌꯨ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯗꯨꯗꯤ ꯅꯣꯕꯤꯟꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯂꯧꯔꯨꯁꯣ ꯍꯥꯏꯗꯅ ꯂꯧꯔꯨꯕꯗꯤ ꯌꯥꯔꯣꯏ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯍꯟꯕꯗꯤ ꯉꯝꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯜꯂꯣꯅꯦ ꯆꯠꯂꯣꯅꯦ ꯐꯔꯦ ꯑꯩ ꯆꯠꯂꯦꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯉꯧ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ ꯖꯀꯨ ꯀꯤꯒꯨꯝ ꯍꯔꯥꯎꯒꯨꯝ ꯄꯔꯞ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯊꯣꯡ ꯑꯗꯨ ꯀꯝ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯖꯀꯨꯒꯤ ꯃꯄꯥꯅ ꯍꯥꯏ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯤ ꯖꯀꯨꯅ ꯄꯥꯕꯨꯡ ꯑꯩꯅꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯨꯕꯗꯨꯗ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯃꯍꯥꯆꯥꯟꯗꯥ ꯅꯪ ꯑꯣꯏꯔꯦ ꯍꯥꯏꯔꯝꯂꯒ ꯇꯨꯝꯈꯤ ꯖꯀꯨꯅ ꯃꯥꯅꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯂꯣꯟꯁꯤꯜꯂꯤ ꯂꯥꯇꯦꯟ ꯑꯗꯨ ꯃꯈꯨꯠꯅ ꯁꯨꯝ ꯄꯥꯏꯕꯗꯨꯗ ꯍꯌꯦꯡ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗꯤ ꯃꯃꯥꯅ ꯁꯣꯏꯗꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯂꯛꯄ ꯇꯥꯔꯦ ꯈꯜꯂꯗꯨꯅ ꯖꯀꯨꯗꯣ ꯂꯥꯇꯦꯟ ꯑꯗꯨ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯊꯝꯕ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯂꯩꯔꯝꯂꯤꯕ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯕꯨꯡꯅ ꯖꯀꯨ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯥꯎꯍꯨꯝ ꯐꯪꯕꯗ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯅꯪꯕꯣ ꯄꯥꯕꯨꯡ ꯃꯄꯥꯟ ꯊꯣꯛꯒꯦ ꯇꯧꯕ ꯇꯣꯔꯆ ꯂꯥꯏꯠ ꯂꯩꯔꯤꯕꯗꯨ ꯄꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯇꯣꯔꯆ ꯂꯥꯏꯠꯇꯤ ꯂꯥꯏ ꯆꯪꯉꯦ ꯂꯥꯇꯦꯟꯗꯤ ꯂꯥꯏ ꯆꯪꯗꯦ ꯄꯥꯕꯨꯡ ꯑꯩ ꯁꯪꯕꯤꯒꯦꯁꯦ ꯊꯅꯝꯃꯨ ꯇꯧꯍꯩꯗꯦ ꯍꯣꯏ ꯄꯥꯕꯨꯡ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯇꯦꯟ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯊꯅꯝꯂꯤ ꯃꯄꯥꯕꯨꯡꯗꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯒꯤ ꯂꯥꯇꯦꯟ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯖꯀꯨꯗꯣ
ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯁꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯪꯕꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨꯁꯨ ꯄꯔꯞ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯣꯏꯔꯦ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯖꯀꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯃꯄꯥꯕꯨꯡꯁꯨ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯀꯨꯗꯣ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯣꯕꯤꯟꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯍꯥꯛꯀ ꯀꯣꯏꯅꯔꯅꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯣꯃꯣꯒꯤ ꯃꯃꯥꯡꯗ ꯂꯦꯟꯅꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯜꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯖꯀꯨꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯖꯀꯨꯅ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯂꯦꯡꯂꯤ ꯀꯩꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯅꯥꯀꯟꯗ ꯂꯥꯏꯉꯧ ꯑꯗꯣ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗ ꯖꯀꯨꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯦ ꯀꯅꯥꯅꯣ ꯅꯪꯗꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯉꯧ ꯑꯗꯨꯅ ꯖꯀꯨꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯃꯨꯡꯗ ꯗꯝ ꯂꯥꯎꯅ ꯊꯥꯗꯩ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯃꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯔꯨꯆꯣꯅ ꯊꯥꯔꯤꯕꯗꯤ ꯍꯥ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯖꯀꯨꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯖꯀꯨꯗꯣ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯂꯥꯏꯉꯧ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯖꯀꯨꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯏꯉꯧ ꯑꯃ ꯂꯩꯔꯝꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯈꯖꯥꯏꯁꯤ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯒꯤ ꯃꯄꯥꯅ ꯃꯥꯗꯤ ꯀꯔꯤꯒꯤ ꯅꯪꯕꯨ ꯐꯨꯔꯤꯕ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯖꯀꯨꯅ ꯅꯣꯕꯤꯟꯒꯤ ꯃꯁꯨ ꯅꯨꯄꯤꯗꯣ ꯑꯗꯨꯗꯣ ꯑꯩꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕꯤꯔꯨꯆꯣꯗꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯃꯥꯏꯕꯒꯤ ꯃꯌꯨꯝꯗ ꯃꯥꯕꯨ ꯊꯥꯖꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯇꯞꯇꯥꯏꯉꯩ ꯐꯨꯔꯝꯃꯤꯕꯅꯤ ꯑꯗꯨꯝꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯃꯥꯟꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄꯗꯨꯗ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯅꯪ ꯉꯍꯥꯟ ꯂꯥꯏꯅ ꯆꯦꯜꯂꯨꯕꯗꯒꯤ ꯅꯪ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ ꯅꯪ ꯍꯥ ꯍꯩ ꯂꯥꯛꯑꯣ ꯁꯦ ꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯀꯨꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯤ ꯑꯗꯨꯕꯨ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯅꯝꯗꯨꯅ ꯖꯀꯨꯕꯨ ꯄꯨꯗꯨꯅ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝꯁꯦ ꯅꯣꯡꯁꯨ ꯈꯔ ꯉꯥꯟꯊꯣꯔꯛꯄ ꯃꯤꯁꯨ ꯐꯖꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯅꯔꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯑꯩ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯃꯆꯥ ꯑꯃ ꯊꯨꯗꯦꯛꯇꯨꯅ ꯃꯁꯥꯗꯣ ꯐꯖꯅ ꯍꯤꯗꯣꯛꯂꯒ ꯖꯀꯨꯒꯤ ꯃꯐꯥꯏꯒꯟ ꯑꯃꯨꯛꯇꯪ ꯆꯤꯡꯕꯕꯨ ꯖꯀꯨ ꯑꯇꯦꯕ ꯁꯟꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯄꯥꯕꯨꯡ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯒꯤ ꯃꯅꯥꯀꯣꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯖꯀꯨꯗꯣ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯤ ꯑꯩꯉꯣꯟꯗ ꯃꯃꯤꯠꯀꯁꯤ ꯈꯥꯅ ꯌꯦꯡꯉꯤꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯆꯩꯗꯨꯅ ꯑꯃꯨꯛꯀꯁꯨ ꯁꯦꯠ ꯂꯥꯎꯅ ꯀꯟꯊꯔꯛꯏ ꯖꯀꯨ ꯑꯁ ꯄꯥꯕꯨꯡꯗ ꯌꯦꯡꯕ ꯅꯠꯇꯦꯕ ꯍꯥꯏꯔꯛꯄꯗ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯑꯗꯨꯗꯤ ꯅꯃꯥꯗ ꯌꯦꯡꯕ꯭ꯔꯥ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯀꯜꯂꯤ ꯖꯀꯨ ꯋꯥꯒ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯤ ꯃꯄꯥꯕꯨꯡꯕꯨ ꯀꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯆꯠꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯂꯥꯛꯄꯅ ꯖꯀꯨꯗꯣ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯅꯣꯕꯤꯟꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯗꯣ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜꯁꯤꯡ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯉꯔꯥꯡ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯂꯥꯏꯉꯧꯗꯨꯅ ꯁꯣꯏꯗꯅ ꯇꯝꯃꯝꯕꯅꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯗꯕ ꯃꯥꯜꯂꯤꯗ ꯂꯤꯛꯂꯥꯏ ꯑꯁꯨꯝꯅ ꯀꯧꯔꯨꯕꯗ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯤ ꯅꯨꯄꯤ ꯎꯕꯗꯒꯤ ꯉꯥꯎꯕ ꯐꯈ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩ ꯑꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯦꯠ ꯀꯟꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯖꯀꯨꯅ ꯑꯩ ꯉꯥꯎꯗꯦ ꯃꯤ ꯄꯥꯕꯨꯡ ꯑꯩ ꯉꯥꯎꯗꯦ ꯃꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯔꯣꯛ ꯀꯣꯏꯗꯨꯅ ꯆꯦꯟꯕꯗ ꯂꯤꯛꯂꯥꯏꯅ ꯋꯥꯏ ꯇꯩꯔꯝꯕꯒꯤ ꯑꯆꯣꯠꯄꯗꯨꯗ ꯅꯦꯠꯁꯜꯂꯨꯕꯗꯒꯤ ꯃꯍꯥꯛ ꯅꯥꯟꯊꯨꯗꯨꯅ ꯎꯞꯁꯤꯜꯂꯒ ꯇꯨꯔꯤ ꯂꯤꯛꯂꯥꯏꯗꯤ ꯖꯀꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯄꯗ ꯂꯣꯏꯔꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯖꯀꯨꯒꯤ ꯃꯄꯥꯕꯨꯡꯅ ꯏꯕꯦꯝꯃ ꯅꯄꯨ ꯂꯩꯕ꯭ꯔꯥ ꯑꯃꯨꯛꯇ ꯀꯧꯊꯣꯔꯛꯎ ꯑꯣꯖꯥ ꯃꯥꯏꯕ ꯅꯣꯕꯤꯟꯗꯣ ꯑꯝꯇ ꯀꯧꯊꯣꯔꯛꯎꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯕꯤꯟ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣꯅꯦ ꯀꯩꯗꯧꯔꯦ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯦ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯑꯩꯅ ꯂꯥꯛꯄꯁꯤꯕꯨ ꯑꯁꯤꯕ ꯄꯥꯎ ꯄꯨꯕ ꯂꯥꯛꯄ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯂꯥꯏꯉꯧ ꯊꯣꯛꯑꯦꯅ ꯇꯧ ꯂꯩꯔꯦ ꯊꯣꯛꯀꯅꯤ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯂꯥꯏꯉꯧ ꯊꯣꯛꯄ ꯂꯥ ꯏꯍꯦ ꯃꯥꯡꯒꯣꯜꯁꯤꯗꯤ ꯋꯥꯏ ꯇꯩꯈꯤꯕꯗ ꯉꯥꯏꯔꯤꯅꯤ ꯁꯤꯗꯤ ꯀꯥꯈꯠꯂꯨꯕꯗ ꯂꯣꯏ ꯄꯣꯛꯊꯣꯛꯑꯅꯤ ꯁꯪꯒꯣꯜ ꯃꯥꯜꯂꯅꯤ ꯏꯕꯨꯡꯉꯣ ꯁꯦ ꯂꯥꯎ ꯁꯨꯃꯥꯡ ꯃꯁꯤ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯐꯝꯃꯁꯤ ꯅꯨꯡꯁꯥꯁꯨ ꯁꯥꯗꯦ ꯑꯌꯨꯛꯅꯤꯅꯀꯣ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯁꯪꯒꯣꯏ ꯙꯥꯔꯤ ꯑꯁꯤꯗ ꯍꯦꯛꯇꯃꯛ ꯌꯥꯟꯊꯔꯒ ꯐꯝꯃꯣ ꯀꯩꯗꯧꯕ ꯏꯕꯨꯡꯉꯣ ꯅꯨꯄꯥ ꯃꯆꯥ ꯅꯍꯥꯛ ꯀꯔꯤ ꯎꯕ ꯀꯔꯤ ꯇꯧꯔꯨꯕ ꯑꯁ ꯏꯄꯨ ꯍꯥꯎꯅꯦ
ai cái số tàu đi mi cái số tàu đó cái napa là hai xin cái nó cái bảo vung xe cái đang hình lại uống nó rồi nè adu gini oh ai này kali nè wangang sangang om tàu vậy nè hai ibung la nó cứ tụt para mi hun giang cái nó chẳng hay bị đâu cái gì nó sao nó para nó ngầu hay gì đi nè đó oza cái gì đi ai buổi tâm mang lên đó ê yang bi yu nó lại yang bi cái mi hun tụt para yên hai đấy buổi tâm mali hai mi hun đó para yang rồi đi na para yang cái đó cái yu này mà chỉ bảo cho sao lại nó ai bu ayuk sida khoidou sagul le phun tension pi re wani as masi ki oja si mana ka lau buchi ari bai lakcharu bani ai jaku babung chala si lao babung oja ga dum bari sabiyo oja ipu mai ba ko bari sanabiyo ai masi ki mai buchi kaya hai tabani lao si lo le ra ibungo hai taba ga di ha ro no nang ni hun jing gi ya nang chalo mai ba khodi mak mi hun jing gi yeng leng ma ngak ni babung ipu na haji chumi mi hun jing gi dam ni mi ai ngawri basne nang yengi hai basne ai ana ba nang ngoda yengi hai daga na da bai ngoda yengi hai jilak da badi asibo ai ba amai bro adum na hai rak padu da nobin changsil laga nang bu hojikta na pa si ngawri hai dai ne hui pu hai bungo na chanu ba nang ngawri hai bagi nang yengi hai bagi wani ne phara sai na chanu ba na hai bana nang ngawri hai ri nang na hai bana na chanu pa se ngawri hai ri adu ba targadi nabani mak punna yengba machangi ko sumdro chumi pu to aduni ibungo sauni nang kai nang isu laitin ukna bra haibu tu yengbi ge naku tu piro masi gi amai basi kadara mo hore sinong paisa piu har kri seo jamai ba adu mai nga saina naku tu sat ting thorak labadi ai gi kuchi su sat ting thoga se ta par ge yenge da sa ibungo nang gisidi laiwok tilok pa tamna ba khot pa hakchang nungai ta ba kari amata leiti adun nang gidi nang gi result zai normal da leire asai da katang hantu ga phamu nang yeng lor bani na keu ne haju oja ma angang sin khadi angang si sin ga ta na bu ta bani ni ke sin ga ta na di hai bro he ai na haije badi oja hayu ne angang si amuk chen khrabadi ta na ba da matam mangdro he leiwana tanaraga leiwana faraga leiwana puruklabadi yaraba natro aswai da hantu ni nangwa pare chenki thokibadi chenki lakhiba thoklabadi wadana gi cha se singada bari ko asum na haram naga jaku ki pa bung to khara hantu laga pham khre matam madu da nobinna ai nangara ngai ki kadi kari pui ipu ai kai pudi da ai na sin thinu ai nang bu khangdana hangari bani hayu kari pui ibu ai karim pudi mi pare nang na pudi har bani ne pudi do khang batare ada ai jakre ai sori duna te kati duna asum na haraga sangoi gi kachil amadi yapsil laga thamba kati ma puduna jaku gi manak ta changsil i matamadu da jaku gi mapa bungna kati bu changsina hanga je mana ka kadu kerum tori yenge masi ai gi cha gi mana ga ka dine masigi mai ba mana da ye ayaw bu lui kakkadabni asum na murum sonduna jaku amadi amai ba nobina tori bu yengdu leiri matamatu da jaku na chumi pu chumi aina ne ipu gi kadigi che khara huran bane bako adu duga imana ba momona khara pukre aina pai hau ba che tu da lewa khara yawrome adu solu bagi ngarang do but lango ma thuri lango odu na hana kari hai kiba ipu ki na sunu pi likla idu yara na ba haina ru zonu tha gi bani nang boy sunu pi likla si pambra ne ipu pambada nati nusibam su yawri hai mathong cha da bangang nang na lewa mantra laitin habisu phagi yo jogai wana khanba yabro nang ngarang tharak pa lai aduna phattaba lai on thorak laga imung asi kang khong chaina mangalam le nang nusi ka na hari bai gi sunu pi si ka punsi asi mana tang khai ma chingba horomati aina khangtana tap tap ma khai phuraga thakri bani ipura lai to phura thakhi ba hoine adu ni dana ai gi khajai da mai bagi mayum da kari gi thari bano hadana khupang na chechel likli bada ai kai dong ai ko buno ngarang ai phare lengo wodo yam thuna halan ko natrabadi kaya nungai ne roi ipu adu bu kamai halan dino ai hai ge se
ꯆꯦꯖꯦꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥꯁꯤꯡ ꯑꯗꯨꯗꯤ ꯀꯧꯕ ꯈꯛꯇꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯅꯉꯣꯟꯗ ꯆꯦꯖꯦꯠ ꯑꯃꯒ ꯑꯃꯨꯛ ꯄꯤꯔꯒꯦ ꯍꯥꯏꯔꯤꯕ ꯆꯦꯖꯦꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯑꯁꯤ ꯁꯣꯜꯂꯒ ꯅꯪꯅ ꯃꯍꯥꯛꯄꯨ ꯆꯤꯜꯍꯟꯈꯤꯒꯗꯕꯅꯤ ꯂꯩꯋꯥ ꯑꯁꯤ ꯁꯣꯟꯕ ꯃꯇꯝꯗ ꯅꯍꯥꯛꯅꯅꯦ ꯂꯥꯏꯑꯣꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯄ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯀꯧꯔꯒ ꯇꯥꯟꯈꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯏꯄꯨ ꯏꯔꯒ ꯄꯤꯕꯤꯔꯣ ꯂꯩꯔꯝꯃꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯣꯕꯤꯟ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯒꯨꯒꯤ ꯃꯄꯥ ꯆꯪꯁꯤꯜꯂꯛꯂꯒ ꯀꯔꯤ ꯍꯥꯏꯔꯝꯃꯦ ꯄꯩꯁꯥ ꯀꯌꯥ ꯇꯥꯔꯦ ꯍꯥꯏ ꯄꯥꯕꯨꯡ ꯆꯦꯖꯦꯠꯇ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯏꯒꯦ ꯂꯥꯏ ꯑꯃ ꯈꯣꯏꯔꯝꯒꯦꯅ ꯍꯥꯏꯔꯝꯕꯅꯤ ꯇꯧꯔꯗꯧꯅꯤ ꯃꯁꯤ ꯃꯥꯏꯕꯁꯤꯗꯕꯨ ꯈꯣꯏꯔꯝꯃꯕꯗꯤꯅꯦ ꯌꯦꯡꯉꯨꯔꯕꯗꯤꯅꯦ ꯄꯣꯠꯂꯝ ꯆꯦꯔꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯂꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯣꯕꯤꯟ ꯄꯔꯞ ꯊꯣꯛꯂꯛꯇꯨꯅ ꯖꯀꯨꯗ ꯁꯦ ꯃꯁꯤꯒꯤ ꯆꯦꯖꯦꯠꯁꯦ ꯄꯥꯏꯁꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯤꯔꯛꯂꯤ ꯖꯒꯨꯒꯤ ꯃꯄꯥꯕꯨꯡꯅ ꯆꯦꯖꯦꯠ ꯑꯗꯣ ꯇꯥꯞ ꯂꯥꯎꯅ ꯂꯧꯔꯒ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯁꯤꯗꯤ 하이두나 하이루보다 노빈나 라이 따나나바 레와니 마도 나짜루보다 진파 부을라가 미당 쿠딩기 솔랄루 아두르버디 마 그림도 떨어로이 저저저 아이 다키나감도 러로로이 아둠나 하이락보다 자고기 마빠붕나 다키나 러로로이 하이링 것이다 제대로실라오 하이두나 파라파랍 락리 마담 아두다 자쿠나 마빠붕다 바보 아시기 이푸 마이버시부 잉리스크 얌나 티리 마수 라이크 얌 하이부자로 하이 까리노리 이붕어 ngaawai LP gi oja oramni ne ye ai khoi ga sei mana talakli bani aduna su aina oja ai kauri buduni ne o aina khangi ne khalle ba english marang yam lo le na yes lo cha se lo babung jo hore haira ga nokli masi ki matung jaku amai ba nobin na pirekli ba lewa ado piring pari adu ko lewa ado han ga manati ikoi ba phau haiba pak jata ba mathek thek pa lewa amugum tauri parbasu hektama kawi matawa sumna phanakana parbasu hayu yaraktabada gidi jakudo kaidau sige haiduna khalli aduga mahana paribado record tawshallaga haihalla sira haiduna khalli bani tachagana laisana phamadugi manakta chatlaga madu yenglaga parasira haiduna khalli bani asumna khana numiti adumak takhre ahingi madamni ahingi matam oirakpaduta jaku lewa ado kanna padun laknari matam aduta jaku gi matung lomda kanagumba ma changsilakli jaku tungda satlai thoknu jinglubadadi lengo odo lepaga leirami jaku khakre khangduna hai lengo haduna kauri matam aduta jaku gi mapa bungdo kariyamuk torba jano haduna chenselakli matam aduta lengo odu sumangkhre matam aduta jaku gi mapa bungna kariyamuk tawri bungo haduna hanglakpada jakuna babung kisu tahu dia ai mang urmale adum na hairak pada jaku ki apa bung na pare jekin la yuko asum na hairak akoi pada koi le nu jengam laga khri madugi matung lenga wodu amok thulaktana jaku ki manak talit raga nang naibu tanana bugi damak ta pari ba lewa adu kari sukanaroi nang di ai ga lone na chakkhada bani madu jakuna tang dai mantra phada bane khoidau sawna ibani ngasi namna niko adum na hapda lengona kari sulu thab angang petawa na hangna ai ga namna gani ga dana lao ne se lao asum na harapda jaku sauning khibana manak adu leiriba mahana panaba lairik ama lengu adu lakna thomjilai adum na thomjilak padu lengu adu do phawdok tu na pai khri adu lairik adu na leimai da phadrak launa takhi matamadu lengu adu nuklaga ure dana aigi pangal ase pai angang na aingon de karchu heng da nati asum na haipadu jaku pai nang dai mo khang ne asum na haraga mahak chaksang lomda parapap chakri lango wadu su jaku gi matungda inirakli bani masiri jaku chaksang adu da changsil laga makoi gi yumgi lukhak sumchit adu ta paikhatuna lango adu da kan ge haduna torokada lango adu koi chen cheli jakuna pai khangani nang asum na haraga jaku do para pakoi gi khulgi laukhong leiriba ngarang mahanga lengo odu pu kauthoki mafam maduta para lakli asum lakpana haujikti laukhong odu yoksilakli lengo odu sukhangli jakuna mahapu loisinabagi lewa sulaklagani haibasi aduna maonda aki ba satra kaya ma tawbu horokli jaku ki akoibada mi singna kapna launobagi khonjal aduga jaku ki nakong maya dana nangatu matawgano haiduna giri takshallakpa kaya ma torokli
ꯃꯗꯨ ꯅꯠꯇꯅ ꯖꯒꯨꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯃ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯥꯞꯊꯛꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯐꯝ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯈ꯭ꯋꯥꯡꯃꯨꯛꯀꯤ ꯆꯥꯡ ꯂꯦꯞꯈꯠꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯒꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗ ꯂꯣꯏꯔꯕꯅꯤ꯫ ꯊꯛ ꯅꯤꯛꯃꯟꯈꯤꯕꯅ ꯃꯍꯥꯛ ꯆꯠꯄ ꯐꯥꯎꯕ ꯉꯝꯗꯅ ꯐꯝꯊꯔꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯃꯤꯠ ꯃꯅꯥ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯌꯧꯅꯕ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯦꯞꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛ ꯌꯧꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯒꯨꯅ ꯆꯦꯆꯦꯠ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯇꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯣ ꯃꯊꯪ ꯁꯣꯟꯕ ꯍꯧꯔꯛꯂꯤ꯫ ꯁꯨꯝꯖꯤꯠ ꯑꯗꯨꯁꯨ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯍꯥꯏꯗꯨꯅ ꯅꯈꯣꯏ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯂꯩꯋꯥ ꯑꯗꯣ ꯍꯩꯕꯣꯏ ꯍꯩꯇꯣꯏꯕꯣꯏ ꯃꯊꯪ ꯍꯟꯖꯤꯟ ꯁꯣꯜꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯂꯩꯉꯣꯛ ꯑꯗꯣ ꯖꯒꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯉꯪꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯛꯇꯝ ꯑꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯖꯒꯨꯕꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯕꯗ ꯏꯁꯤꯡ ꯇꯥꯏ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯕꯣꯡ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ꯫ ꯖꯒꯨ ꯈꯪꯒꯨꯝ ꯂꯥꯛꯀꯨꯝ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯨꯝꯖꯤꯠ ꯑꯗꯨꯒꯗꯣ ꯂꯪꯊꯣꯛꯂꯝꯂꯒ ꯂꯩꯔꯥꯏꯔꯣꯝꯗ ꯍꯥꯏꯕꯗꯤ ꯂꯩꯀꯪꯂꯣꯝꯗ ꯄꯔꯞ ꯀꯥꯈꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯥꯏꯔꯒ ꯄꯔꯞ ꯀꯥꯈꯠꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯂꯥꯏꯃꯨ ꯑꯗꯨꯅ ꯂꯥꯏꯉꯧ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯖꯒꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ꯫ ꯂꯥꯏꯉꯧ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯑꯃꯨꯛꯇꯪꯗꯤ ꯂꯪꯉꯝꯒꯦ ꯈꯟꯗꯨꯅ ꯂꯪꯉꯝꯂꯤꯕ ꯖꯥꯠꯅꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯏꯆꯤꯛ ꯆꯤꯛꯂꯤ꯫ ꯀꯥꯎꯖꯤꯡ ꯍꯔꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯥꯈꯤꯗ꯭ꯔꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯤꯔꯤ ꯅꯥꯝꯃꯤꯕꯅ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯍꯣꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯖꯒꯨ ꯄꯨꯝꯅꯃꯛ ꯐꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯖꯒꯨꯗꯣ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯒꯨ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕꯗ ꯂꯩꯔꯤꯕ ꯁꯤꯟꯇꯦꯛꯁ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯀꯜꯂꯒ ꯃꯍꯥꯛ ꯏꯔꯨꯖꯔꯤ꯫ ꯖꯒꯨꯅ ꯏꯔꯨꯖꯕꯒꯤ ꯃꯈꯣꯜ ꯖ꯭ꯋꯥꯏ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯖꯒꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯣ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯏꯁꯤꯡ ꯍꯩꯗꯣꯛꯂꯒ ꯏꯔꯨꯖꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯂꯩꯈꯣꯝꯃꯣ ꯂꯩꯅꯥꯡꯉꯣ ꯖꯒꯨꯗꯣ ꯃꯃꯤꯠ ꯃꯅꯥꯛ ꯂꯩꯈꯣꯝꯅ ꯏꯇꯩ ꯇꯩꯔꯒ ꯃꯨꯁꯤꯟ ꯃꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗꯗꯤ ꯖꯒꯨꯒꯤ ꯃꯃꯥꯗꯣ ꯑꯣꯏꯃꯥ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ꯫ ꯖꯒꯨꯅ ꯃꯆꯥ ꯎꯔꯒ ꯈꯪꯉꯤꯌꯦ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯊꯧꯁꯥꯗꯅ ꯏꯁꯤꯡ ꯑꯗꯨ ꯃꯀꯣꯛꯇ ꯍꯩꯊꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯈꯣꯝꯁꯤꯡ ꯑꯗꯨ ꯆꯥꯝꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯒꯨꯒꯤ ꯃꯄꯥꯅ ꯍꯩ ꯅꯆꯥꯅꯨꯄꯥꯅꯤꯅꯦ ꯍꯩ ꯂꯇꯥꯁꯤꯅꯤ ꯅꯪꯕꯨ ꯅꯆꯥꯅꯨꯄꯥꯅꯤꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯒꯨꯒꯤ ꯃꯃꯥꯗꯣ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯑꯗꯨꯗꯨꯒ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥ ꯆꯥꯟꯗꯥ ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯃꯅꯪꯒꯟꯗ ꯁꯦꯠ ꯐꯨꯔꯤ꯫ ꯖꯒꯨꯅ ꯑꯁꯥꯝ ꯆꯥꯎꯔꯕ ꯑꯩꯕꯨ ꯐꯨꯗꯅꯒꯁꯨ ꯇꯧꯔꯤꯌꯦ ꯏꯅꯥ ꯍꯦꯛ ꯅꯥꯔꯗꯅ꯫ ꯃꯁꯤꯗꯒꯤ ꯖꯒꯨꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯔꯦ ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯔꯒꯦꯕ? ꯄꯥꯕꯨꯡ ꯉꯁꯥꯏ ꯃꯥꯏꯕꯅ ꯄꯤꯔꯛꯄꯗꯣ ꯂꯩꯋꯥꯅꯦꯕꯀꯣ ꯉꯔꯥꯡ ꯑꯩꯅ ꯂꯥꯏꯉꯧ ꯑꯃ ꯀꯧꯊꯣꯛꯂꯨꯕꯅꯦꯕ ꯑꯗꯨ ꯂꯥꯏꯃꯨ ꯑꯣꯟꯊꯣꯔꯛꯄ ꯑꯗꯨ ꯐꯅꯕꯒꯤꯅꯦꯕ ꯉꯁꯥ이 ꯂꯩꯋꯥ ꯑꯃ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯣ ꯁꯣꯜꯂꯒ ꯂꯥꯏꯉꯧꯗꯣ ꯇꯥꯜꯂꯨꯕꯅꯤꯗ ꯑꯗꯨꯗ ꯃꯥꯅ ꯄꯥꯏꯔꯒꯅꯦ ꯂꯩꯈꯣꯝꯗ ꯂꯪꯁꯤꯜꯂꯛꯄ ꯑꯩꯁꯦ ꯑꯗꯩ ꯀꯥꯈꯠꯂꯒꯅꯦ ꯂꯥꯏ ꯂꯣꯏꯁꯤꯜꯂꯝꯃꯒ ꯍꯜꯂꯛꯄꯗꯅꯦ ꯏꯔꯨꯖꯔꯤꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯒꯨꯒꯤ ꯃꯄꯥꯕꯨꯡꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯔꯣꯏꯗꯧꯔꯤ ꯍꯩ ꯆꯪꯉꯣ ꯏꯃꯨꯡꯗ ꯆꯪꯉꯣ ꯏꯔꯨꯖꯔꯤꯅꯦꯅ ꯁꯤꯕꯨ ꯇꯧꯔꯤ ꯁ꯭ꯋꯥꯏꯒꯁꯦ ꯌꯧꯗꯦꯅꯦꯍꯦ ꯍꯥꯏꯗꯨꯅ ꯈꯨꯕꯥꯛꯅ ꯊꯥꯗꯨꯅ ꯃꯐꯝ ꯇꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯏꯔꯨꯖ ꯃꯥꯏꯊꯖꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯒꯨꯒꯤ ꯃꯃꯥꯅ ꯖꯒꯨꯒꯤ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯈꯔ ꯄꯤꯔꯕ ꯃꯇꯨꯡꯗ ꯖꯒꯨꯗꯣ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯒꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯅꯤꯡꯊꯤꯅ ꯃꯍꯥꯛ ꯐꯃꯨꯡꯗꯨꯗ ꯍꯤꯞꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯖꯒꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯂꯦꯞꯄꯒ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯖꯒꯨꯗꯣ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯇꯣꯛꯈ꯭ꯔꯦ꯫ ꯃꯣꯃꯣꯗꯣ ꯃꯍꯥꯛꯅ ꯎꯅꯔꯒ ꯃꯍꯥꯛꯅ ꯄꯥꯏꯈꯤꯕ ꯆꯤꯖꯦꯠꯁꯤꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯥꯟꯕꯁꯤꯡ ꯑꯗꯨꯗꯤ ꯃꯊꯧ ꯀꯔꯤꯃꯠꯇ ꯇꯧꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯃꯣꯅ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯑꯄꯣꯝ ꯑꯇꯪꯒꯤ ꯃꯟꯇꯔ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫